Hello guys, asiki video achi photography ga mari leina na khwaidagi hana semjaba video ni film photography hariba genre asida aina video series ama semjage haina khanjari ai isamaksu practice tauba hobada ngairi ai kari su khangjabana aina kitang research taujaraga khangbadusu aina mayamda share taujage haina video achi semjarakpani akoina photography tawbada khwaidagi hanan ba darkar leibuse akoi camera ama di darkar le ado film photography hariba series asigi akoina camera singdi abidi negative roll happa camera adugumba makhangi camera ado akoina sijanagani aina sijanariba camera ase SLR ni SLR have the single lens reflex hojik DSLR haido digital loiba wana sina film matamgi oibina SLR oina sijane atopa camera makhan kya amlai koi point and shoot ki style da laiba automatic oiba adugumba mathando aperture amadi shutter speed semjaba camera kya amsulai adubu aigi oina di kitang su challenging oiba SLR sina oina kape aina pairiba camera si BB-tar V3800 ni ado makhan ani suna thu esigum sigi camera sida su camera si aina Lising anida hanagi photographer amadagi aina handokjabani ado mayamna kaigumba asigumba camera si yon bining ba natraga laibining ba lairasu adum akhoi angonda contact tawbirakpa yagani film photography se Manipur da matam kharagi mamanga pungmang mangure adubu sigi photography gi process se aina khangjaning ba haijaning ba dagi ai digital gi timing dagi hore photography se adubu aina nauna hojik negative kai khara phangba hore ana aina keno kapa hobani akoina film photography se hoge haba matamda akoi camera amadi darkar laire hare adugi mathangda darkar lairibse akoi negative darkar lai habidi sigi camera SLR sida di akoi gi sensor yaudabnina akoina sigi light se sangakpa matamda akoi gi negative ta tagadorine negative haiga di mayamna su hena khambirangani sigumba negative roll se sigi negative roll asina 35mm gi negative roll ni akoina roll amada akoi photo 13 adumaina kappa yai aduga makal lama zulai sina medium format ki negative roll ni masina akoi photo tarani thoigumba akoina negative roll amada kapa yai akoina negative se karamba camera da karamba hapkani habda sigumba SLR sigumba another point and shoot camera se 35mm negative adum hapkani aduga akoina medium format habdi twin lens natraga mamiya sigumba gi camera sing sida akoi 120 film habdi medium format ki 120 film ma se hapkani akoina photo trying to kap yaba sida aina paijariba negative sing je si akoi Ilford ki FNF plus 50 thari je akoina 50 thai sida na mo Ilford Delta 400 ne sidana Ilford FP4 plus 125 sigi 400 125 50 hariba number se akoi kaino hagadi akoi gi ISO sineba akoi gi negative sida happy ba akoi gi sensitivity se hadi light sensitivity compound se sigi number ngai ne habdi 400 se 400 ISO gi negative oidori ne film aduga akoi gi 50 hai se akoi gi 50 se oidori ne 50 gumba se akoi na toina kapa se karam ganda kap ke hagadi akoi portrait gumba kai gumba da adum kape adagi 400 sina akoi shutter speed khara wang ba yamne si street kumba dum daily life kumba da dum kape aduga sigi 125 sigumba sina medium format su eramne na akoi landscape kumba kai gumba da akoi henna toina season film photography sigi faidagi hanan ba video asidi camera asida akoi na film haidi negative si kamai tawraga hapkani habdo mayam da uchage I'm flying high, but I've got a feeling I'm falling for nobody else but you. You caught my eye, and I've got a feeling I'm falling. Show me the ring and I'll jump right through. I used to. I'm flying high, but I've got a feeling I'm falling for nobody else but you. I've got a feeling I'm falling for nobody else but you. I'm flying high, but
Show me the ring and I'll jump right through. Show me the ring and I'll jump right through. Show me the ring and I'll jump right through. I used to. Through. I used to. Through. I used to. Through. I used to. mayamna film photography sigi maramde henna khangbining ba layraga su comment section da comment tawbirau haina ai mayamda ningsingjari